Handak BJP party ki mahausaga manadaba political scenario ama lakpasiga mari leinana hojik Manipur da paliba BJP ki Leingak asigi Manungda crisis amata leiti Haina Manipur ki Chief Minister N.Biren na Fongdokhre. Wafam asing asini taipa chutekta leiba thambal sanglenda Pangthokhre BJP ki oiba Mifam loiraba matungda permission hangbu hang amagi pakhomda Chief Minister na Fongdokhre ni. Ngasi Chief Minister N.Biren na lusingduna chatakhiba Mifam aduda cabinet minister sing BJP MLA sing ayam saru yaki. Mifam adu Pangthokhre chap chaba matang information di phangbangamde adumapu Chief Minister na permission du Fongdokhre Prime Minister Narendra Modi ki man ki baat episode chama sorpaka mari leinana party ki thakta packet kada thabak thoram sigi matangda khana nei na pani haike. Prime Minister ki chama suba man ki baat ki thoram machi Manipur chin butuna Pangthokhre haike. Ngasi ki thamal sanglenda Pangthokhre Mifam aduda BJP ki MLA masing sumna sarv yakidabagi maram permission hangbada Power Minister Thongam Biswajit ki oinadi masagi Resigned duty amaju leibadagi indor chatkibadagi yawbang ngamdabani atop MLA ahumna masagi anaba treatment taunaba chatkibadagi yawbang ngamdabani haiba wafam Chief Minister na Fongdokhre. Nakal amaromdana BJP ki MLA khara Delhi da kem tawre haiduna miyam nimphuni pungangrapagi matangda singdokladuna hairok AC ki MLA thoktom rate syamna hai BJP ki MLA khara Delhi da kem tawraga Manipur Leingak ki luchingba sinana hotnari haina sandorliba asi singdokladuna kem tawbu Leite kendra chakhotnabagi project tanaba chatpani haina MLA na Fongdokhre. Ningsingba yai BJP ki MLA ahum Karam Syam Thoksom Rade Syam amasung Paunam Projena Leingak asida makoi na Pairamba phamjingdagi resign tawkibaga loinana makogi oiba penda wafam kaya Fongdokhre amadi Delhi da chattuna party ki luchingba kharaga unakiba yawbana party asigi manungda neta daba phibam ama leibra haina lamdamsigi miyamna ningphuni pungang pasu leiribani. Miyamda pokdamjariba Saidru Maibam staff reporter Mami TV News Networking channel asigo like subscribe amadi share tawbiduna miyamna support tawbidu hajari.